Manipuri Wari Pambi Senena Tabiri Wapumnamakku Amuhna Taram Noksari Ngasisu Mayam Gidamakta Wari Masa Ani Kaktang khudol tmjri Ahan Bagi Mayam Gidamakta khudol tamjagadoriba Wari Masa Sigi Maming Ceasefire Wari Masa Sigi Aibana Jumnam Manimohan Taminarasi Wari Masa Ceasefire Sahardagi lapna chingya oina taba khulni khulgi matai chingya da laiba labukta iboyaima laurang subagi waraduna humang handokli mahakna lairibaduga hek thangnana anakpada tariba singi khunja singi lambi lei lambi aduda sahi miyai oibi singmi nupi ani wari saduna lagi iboyaima lairibadugi yamna nakna phamtharaga wari ado makha samtharai ceasefire su Manipur yaure haire hanadi kadai phawbadang oibra Nagaland khaktada oibane is adudi aige mathwai nuaitaba oigani kari oibra haujiki nate hayeng tungi wanida adubu karigi oibra haibane asinida aina laisari ngai matamda maitai pakhang amaga nungsinaba makoigi mamana aibu singi ningolni haiduna kaina hallaga maitaigi siza amaga luhongbi khibani nupa adudi kariso haidabara haye aigi manakta laklaga kaina bangamloi haiduna adum kapani ne aduga karam kaina bra mamana puraga satkhibane aduga adum luhong khibane luhongaba fawbada laklambani aina magi kaada yeningde haibadudagi lakhidre as adudi nungaitaba wani ko nungaitabane ado ceasefire Manipur yauraga nangi mathwai nungaitaba oigani haibadi karigino siphai maronda fire haibadi nongmai kapo haibane aduna ceasefire haibadi nongmaina kapo haibane aige nungsinaramba nupa adugi nupi ado sijado nongmaina kaplabadi sirani magi nupina sikhraga mana mathwai nungaitana leibado aige mathwaina nungairoi haibani wari ado tabada iboyaima mapukning laitaba ngamlaktre manaktagi yotpak thangjawado pairaga panthaba tawdana mayum tamlai sija o sija nangbu leibro kana amata khumlakte iboyaimana amukasu kaurai sija o sija nangbu kadaida leibage mapuroibagi khonjel tabada sija imungdagi thorai sija nangbu tabro karino ceasefire Manipur yaurakle haine kari hairibano adubo mina hainabadi fire haibadi siphai londa ni mibu kapo haibani hainei makoi pabung maduna kari tawi haibage sija nang ngasi laima gyan tamandebo ceasefire haibadi sija da nongmaina kapo haibani haina hore as makoi pabung na hairiba sibu chummadrane chumle mina haina hore aduna ni aina sela ibase makoi pabungbu adudi karam tawni nate aibo asum sipaina sija nang siba yade nang sirabadi ai kari oihoni isa singna karam tahauba ado sija nang siba sugya yade iboyaimana makutta thangjau pairaga hamlambadagi hawgalaga hairai ceasefire Manipur yausilakpa thingdaba yade miyam tanaba lauraga magi nupi sijana khummi ceasefire Manipur da chatnaba yaroi makoi anina sumangda hanna amana lauraga amana khummi matamasida Imphalda laiba mayambagi macha inauba heklai ngaihak leptuna mataudo yenglaga hairai kakaga indom chagana hojik lauribado karino khanglabro ceasefire Manipur da yaurakle haibadaine hoine adubudi yaurakle ne maduda aina haibadi madu kari hairibano khanglabra haibani ceasefire haibadi nandom chakhoi gumbi sija makhai nongoina kapo haibani maduda ekoina yade haina lauramlebani adudi kanana hairibano kaka
Inauba nangbu lairika fana haibadai sipai gi londa fayar haibadi nongmai kapu haibani masi lanbra adu budi landine kaka to adu oirabadi sija fayar hairabadi nandom sakoi gumba sija makai nongmai na kapu haibani nokphet tawraga inaubana hairei kaka ga indom sagana arthar lan laure sija fayar haigadaba natte ceasefire haigadabani ceasefire haibadi nongmai kapu lepo haibani indom cha sija khoibu nongmai kapu haiba natte adudi nandom cha siraroi kaka siraroi ada naga lalhaubaga bharat ki sipai ga nongmai kapna ba lepagi sukti ado manipur yausilakle haibani adudi aikoina lauriba sidi kaide kaka sukti ado manipur yausilakpada manipur gi ngamkhai kaiba yabagi akiba leibana manipur gi praja miyamna mase thingnana ba honari inauba nangna hojik hairibaduna manipur yauraklaga manipur gi ngamkhai kaiba yabagi maram karino singtam ani pulliba manipur ni singmi singi marakta masing yamba kangbu ama oiriba naga singi maraktagi kharana naga lalhaubu singa bharat ki sipai ga taunariba ceasefire chukti ase nagaland khaktada natana naga taba lam makhai da susanaba pami aduga loinana naga taba makhai tonganba laingaklon amagi makha da laigadabani haiba dabi amasu sukti asigi marumda lairi aduna ceasefire manipur yaurakpana manipur gi ngamkhai kaiba yabagi phibamda lairibani is adudi nandom cha sibadagi hena lubu wafam nina nandom cha da natte aikoi sirabasu singtam nungsinana laiminariba manipur gi ngamkhai di kaiba yaroi ibo yaimana amuk laura i manipur da ceasefire season amuk khumi sanaba yaroi ibo yaimana lawi manipur gi ngamkhai season khumi kaiba yaroi inauba do matawaduda phak nokthorak lami Hauji amuk aroi boina mayam da khudol tamjariba warimacha sigi maming tharoi gi mahau karigino aduda amuk ungduna phambiri basibo nungsitombina magi nupana maning thonglomda mora ama tharaga wakhal nuaitana phamlibadugi manakta sangsilaklaga themboi saiboi hairakpani oja binoi hairibado tai thoina pungning changlude adum masi lengdana lai nungsitombina manakta phamtharaga amuksu hairai kaigino nupana bo aduk yamna pangdribadubo transfer tawradi tawredana satpiraga loire hana lairammidu sunong mata nangna satpanate mi neklaga dum thambani haujiksu adu mangai mi nek thoklaga loiradubu suktadanaga tawradana yening deso lao tharoi thongbani tharoi suppagane wakhal nuaina sisa lao lairo lao nungaini morok so aina khitang sahanbani lao ko ai tharoi supning bana loire natradine ai haugat saramani ngangna nungsitombi haugat khre oja binoi mathanta phamduna lehore oja binoina oja oiraklibase uire sahi kun mukki maya muk suramani luribadi oja binoi nongmata school chatte mi ama neklaga tolop tangkhai yenarga laibani tolop su anekwa oja duna tha khudungi thilai nongmata mana salaga lauruba natte office ki mina fawba ma oja binoini haibase khangdabagum tawi nongma magi service book ta soi ama tawdaba yadre haina kaurakpadagi salubada office ki mina mabu yamna munna yenglai oja binoi thore makhai soi khochilamlaga thorakhi madudagi amuk phawba chatlude aduna yaribu makhai ma chattanana ba honai adui sarpudi mayumda inkhol kharasu warem khara ngang jar khara sanana laijabaduna hena pamjai mana oja oiribase masana supam pamdabani
mabu pokpa mapado haujikpudi laikhidre political party amagi yamna maru oiba mini masa se thabak masa amatang tahoudrabadi kona wahoubu tare hairadana kendra gi MLA ga manaraga primary gi oza oina hapchin bi khibani tasengna makti lairik haiba se oza binoi ga suksa chana de lairik ka matai thokna badauna taubani haisu haijade ningthi nungai na paba satte mara maraga khara aduk paba natana thoidokna lairik ta pungning changjaba mita natte aduna madi kanna haijabani baji ai oza haibado oiroi lairik su haitaba aina kamaina oza haibado oidaurino mado kona na teisaroi hairaduna haijabani mapana sikhang hek khang khaya daduna namduna oihalambo ozani oza khanba numit aduda amuk ani khak chalubuduna tana magi school do nongwata salude school laifam lairak machin hayin pham adu phauba madi khangjade haujikna transfer tawre aduna kamain tawdoiba mahut chinba yaroi hairabadi mana kamaina oza ama oina angang tak tawriba mahiroi amatana mabu usitpi iraroi mamaidadi oza singna sumabu karemnarakani sini oza binoina wakhal khungdauna ungi si oza binoi hogalakle tharoi khara chupaga wakhal thokpra yenge haina saksang tamna sangsalai magi nupina thongba tharoi do phong phong manil kangkhai muktrubi managi manamaduna mabu pukham mamangda sat phamtha halli tharoi ama tap paikhalaga trut launa suppi adudaidi matai manau sangdana tharoi chupkhannarakpabu saksangdo push trut trat chup haiba khonjel sina punil hek nilli oza binoi machinado moroka khara sabani tharoi ga chupaduda khara chauthorkpoi ningi sisa phanadum nungaira i sakhom pharap tauba tharoi achauba ama chupaga umsai tauduna haira i hoida kaidau wazarudauno manipurdabu tawu yadaba amata laitaba sibu thoba ama lakani tharoi makha supthai mai nupina wapang silladuna aduneba aisu ozani nongmata school kajadri toloptani aina fangliba aigi mahut ama thambadusu talama le tokre mahutsu sinde adum yari basidi aniado tharoi saina wa nokmi nei tharoi gi mahauna transfer gi awabaga loina kauna kre